MLA Ibomchan Haikre Tripura the Manipuri Singh Autonomous Development Council PU Manipuri Lol the Mahi Tamhan Bakaloina Reservation Piga the Benihina demand Taukre राजनीति न मरम ओरगा अखोय मसेल नुंगसिनद बगी थबक्ते तौगुमसी हाना MLA के H लोकेन हाइक्रे अमदे मैरा पाइबी हौदोखिबगी निफुगा मंगारक सुब नुमित थौरम पांगथोखरे खुरुमजरी ISTV पाउमियंग ताबिरिबसिंगु तराम नोकचरी औजि पाउ संतोन पिजरी Lisingani Kungataruki February Taragumdogi Mamangda Langak Semhodrabadi Jammu and Kashmir da Chahi Taru Piar Thamkibagum Manipur da Su Oirakloi Hainingai Lete Haina Sawumbung Kabui Khunjauge Multipurpose Platform Sangabagi Thoramda MLA Ibomchan Haikre Thoramatuda Sawumbung Kabui Khunjauge Marueba Mioy Sing Yauna Mioy Kana Sarugyaki MLA KS Ibomchan Makata Kibada Miam Gilanga Ladingaida Chief Minister and Biran Sindo U Haina Irang Hoki Hauzikna Assembly dissolved Tauraga Nauna election Tau Haiduna demand Taurakle Hana Leramba popular government Aduna Manipur the Tokibel Lan Ashithingna Bada Ngamlaroi Kangadagi Assembly suspend Tauraga PR Tamlakpani Hauziksu Lengak Sembayana Center no Honare Lengak Sembayabagi condition Adu Oidabadagi Hauziksu Semdribasini Lengak Sembayana Pibam Paubal Latringeda Housing Assembly dissolved Tauraga Atuba election Taurakan Haibayaroi Pibam Nayadrabadi Supreme Court Chatlurabastu Panchayat election Pangthok 3 ADC Mikal Chahi Manga Hena Pangthok 3 Chana Kanglon Gimatungina election Heta Pangthorak Tabasu Yai Jammu and Kashmir da Chahi Taruk Hena Piar Thamkiba Laikrabane Housing Lairiba Pibam Ashida BJP na Natrabadi Atay Party na Lengak Sembadi Oitokloi Yaning daba khara yaurabasu leihoriba aikoi punna honaraga miam gi Lengak Sem nanaba honaminaba khwaidagi phagani Hauzik India Lengak na illegal immigrants sing detect tauraga voter list yauna atay da yaurambasing delete tauraga maram damda deport taugani haina lauthokhrabani Manipur Miam Nasu NRC Tauduna illegal immigrants sing Kangdoklaga Nauna Mikok Thiraga delimitation Taugadabani Haina demand Tauri Karigumba Mitom na Lengak Paiduna Lerabadi Hairi Tabak Asi Taubada Kachin Koya Yauroi Aikoi the Pendapa Kaya Lerakani Jiraba Tanja Sida Lengak Pining Badagi Aikoi Masel Chingtana Bohonaduna Lerabagi Muhuta Atuba the Lengak Semhonaba Honamina Sihaiki Ujik yamna kanna fresh election tawrasi job tawroga in tawrisi ngasai moina sarkar pai ki tawre mantri oi ki tawre bagi kalak paduna si ta hodra kanda leibak sida kari akai ba pirak de ge du ubungam de bagi wane ngasigi manipur ki lai film sida bu ujik lai be assembly se job taw those aduga election taw ya gadra sunga yaroe ujik illegal immigrant ain kaina mitop sang bagi matang sida mamangi government and biren lusing government buna 2023 ye angan ba saruk tagi illegal immigrant khatok tawgibase India government of Pirko order ngi makhadane madugi wado hojiksu hanjinna Amisha ji na haire illegal immigrants se moida detect delete and deport kargumba khoi gi electoral roll singsida Manipur gi ain gi matungina laifam thokta mi gi maming yauramadi madu detect to aidi khangto delete to lokto electoral roll tagi then number 3 da moi gi country da thag hoina hojiksu lauri Tripura the Autonomous Manipuri Development Council PU Tripura the Manipuri Londa Lairik Tamba Phanganbiu Manipuri Lolbu Tripura gi Associate Language oina recognized Tobagaloinana Reservation Piga Davani Haina demand Tantuna Kolau Lauduna Kongchat Amasusat Kre Kongchat Adugaloinana Tripura Manipuri Students Youth Coordination Committee gi Marisuba General Conference Ama Agartalagi Radhanagar Daleba Radha Madhav Mandapta Pangthokre General Conference Aduda Sarugyakiba UNLFK Hanagi Chairman Ningthemcha Sanayama Elias RK Meghana Awas Singi Makada Chahi Taret Manipur Asi Lairure British Nasu Manipur Kauslurabasu Amuk Hana Aikoigi Ning Tamba Adu Panglakrabani
Manipur ngak liba maitai bu muthat pahaibasi puari dagi hauna ngam khidrabani maitai nama pangal sontha bada Manipur thugai balai haibasi yekna bana khangi mahana makatan hai kibada Manipur bu hanna mikha ponba amade muthat na bahotna duna lakhre ning tamba manglurabasu matam aduki ipai posingna amuk hanna ning tamba hanjin handuna Manipur asi thambiram bane Manipur ki apun bagi saktam ngak pada mangjil thari bamaitai bumuthat na bahona basu leptre Manipur asi macet thok na ngasi su thugai na bahona ba leptre masida Manipur da khak natana tongan mamafam singda khundari ba Manipuri maitai singna yekna bana kanano marup na kanano haibado khangmin na baga loinana aikoi masel gi marakta wakhalon manana chatminasi Idea of Manipur macet tahanna na bahona bada tongan ba pambai kaya sizinarkli masida Manipur gi kanglu puru khudimagna masigi lang asida thudana ba honaminasi haiki Manipur ki ano lama ho matam ni hai masih Malayan history ni na pun masih api lepas sih masih proses itu topik mana ni. Aduh, kau ini kerumsau kerja film sudah masih kerumsau film lekna bagi film ni macam malu jauh ni. Aduh, bah film itu kerumsau loh hebat. Ambil lokasi itu ngamba ambil sangat kuat. Tharom duda UCM ki President YK Dhiren UPF Manipur ki President Nongthombam Rupachandra Social Activist Y Chandrasekhar Tripura Manipuri Women Council ki President Hawaibam Ongbi Maya amade Civil Activist Subhas Devsu Sargyaki Rajniti namaram oraga ekoi masel nungshina dabagi thabak asi taugumsi haina wangoi kendra gi MLA ke H lokena kendra asi gi al oiraba singda khudol pibagi makha chathar poina polling committee yumnam huidrom thiam leisang khongna sinduna special gathering program for our respected aged citizens da achamba khudol pot pibagi thorom da haikre Yahite lampak yumnam huidrom tiam leisang khong da pangthok ki bethoram aduda ahal oiraba mioi kyana sarkyake MLA lokena makha taraduna mioi ba khudima magi matam haibado yawraklaba matamda malem asi thadoktuna chatkiga da bangaktani maram aduna hinglingai matamda pumnamak nungsi channa na laiminasi hinglingai matamda magi haiba khaidana chap manaba mityang da thabak tawminasi haike Aina ngasi sida halama library singsa aina tamjaba khitang wateng torum base aina kacharam base hayeng mataman tung la lakdo mi duna su khoi mana matang torum mana torum do ai su taw ya be wakhlo mi do laina bagi da wakte ne me am maru ne thamjani si aduna halama library singna aina maru ne thamjani di akhoi khunje yam chawbu khunni na rom thiam leisang khongje yam nungsina na politics service di rajniti di hoi number ge ni magi apam re satpani adu madu magi thamoi da ai nungsiba le kan da ai engonda vote piga doini aduna aina maruina thamjani madi ranti ki damakta koi masem nuksina daba waro na ba punna ba adu di amta thambigano ai bu urmo matam da jo haro dum tobiu horen kachen da bona matam da ai gudab junati adu koi sida ranti ne mana ai gi nate mana ai gi ni abi wakhlo na thado piu ai thamoi sengna ai gi mi gi nai dina koi khungang je koi na mo thong khunje koi di suru no mo sa bani aduna khitang hallam ni ne dida sumaina thamoi sengna khitang angam ba khitang mateng pangse na tawni masi Miyamna wana hingliba punsi asi yengba ngamlibara haina nupi samaj ki President Thauchom Ramani Laimana Maira Paibi haudokibagi nipuga mangarak suba numit ki thorom da haikre All Manipur Women Social Reformation and Development Samaj nupi samaj na sinduna Phumlau Community Hall da pangthokiba thorom aduda laikhidraba Maira Paibi ima singi maphamda minute ani tumina leptuna ikai khunna botke Nupi Samaj ki President Thauchom Ramani na makatana Haukiba English ngamachapan marifuge December kunga mapanda Kanchipur da laiba mayang sipai singna hairangoi thong makha maibam lekaida bom phumlambagi maralda micham amabu phaduna pukraga ot naibadagi matam aduki nishagi mayokta leramba All Manipur Women Social Reformation and Development Samaj Nupi Samaj asina mayang sipai sing adugi makuttagi munduna kankhiba numit asibu Maira Paibi Haudokiba numit
haina ngasi phauba pangthoktuna lakle mahana makha taraduna hauzik lamdam asida migi mama ima kauduna migi mapada ipa kauduna leiriba sida lamdam asigi luchingba singna kari amata khandana leithokliba se makhoi humphuna athubada ching tam khaidana haukiba pumba kauthoknaduna hanagi ingtapa manipur ado hanjinaba hotnabiu haike hojing matam dita migi mama da ima kaure migi mapa da ipa kaure lam khuding ai khoi bu chat pa yadre ai gi khon tung da jabba phau na nga ga cha ai akhoi minai gi mawong da lai re akhoi ya wa re ha na mantri man don pai je moi na pai ba thab di ai di lai ke hai da mi na khang di ko hojing loi na ma cha cha chan da ga manipur se kal lo hai ba amada chali ya de migi ma potang na cha di je ai ba bok ta na yo pa su tam lai bi ri ba puna mo na nungai bi ri bra manipur da lai ri ba ching tam ama khang de bi ya ti khai da na manipur bu nung chi bi da ga di manipur se kan na ba imam ta ipam ta gi ma cha hoi na ai na chi ding ai da ha na gi nung chi na ba ha na gi ama to hoi ba to ado lai na ba moi ching gi tam ge shu moi sling phang de moi tara chu khang de ama khang de loi na mak se ima no noi ba ma cha moi no nung chi na la manipur se shanti hoi na ma pul la ga am ka la mo hai ba se ai ya pam ba de ba ko Laibak amat chawkhatpa aphaba ma oirakpada laibak aduda leiriba nupi singi chawraba thodang lei haina AMPHA gi former vice president Nongleima Haubam Ongbina phongdokre wafamasi nipuga mangarak suba maira paibi haudokiba numit ki ningsing thoram ama maibam mamang lekai da leiba maibam social welfare club ki ground da maira paibi women development association amasung all manipur women's social reformation and development samaj nupi samaj ka punna sinduna pangthokpa thoram amada haikibani thoram aduda nupi samaj ki advisor KH Indulema Amphagi former vice president Nongleima Haubam Ongbe Arambai Tengol gi luching purel korongan bakhuman mapi council ki president Keshi Romeo amadi atai masak naiba mioi ke ana sargyake Nongleima Haubam na makha taraduna nupi haiba sidi nupa na salan chatkhiba matamda nupi na yum nga howe nupi haiba sidi asuki matik maru oi nupi amagi wathokta yum kai nupi amagi haktakta yum ama phagat hale Puari ki wari kayada laibak ki oiba lengak lon kayada su nupi singna achauba thodang laurai machagi ahan ba ojadi mamani school college chatuna tamliba sidi lairikni aduga laishu haiba asina imungdagi tamgadabani karigidamak maira paibi numit asi haudoki bano haiba aikhoi gi thamoida khangba amadi khanaba mathau tai haiki Hongaba nai da songthokna akhoi lamdam sibu kannabagi namte lebakibani ngasi akhina lawo da tari mayam haine ahum siba nipilan thokani tholakani smana da wadina adubu ahum siba nipilan di aidi thongle e na haine ni maram ji kai da akhoina thenari balan theng nisagi hadi mayam ama nisada luptana dawtana le ko matam seida nipi mayam thokdana nisada di thokta tawai ka se nipilan di Manipur gi mafam kaya da pak sana pangthok liba nipuga mangarak suba maira paibi haudoki bagi numit thoram ngasi Thobal district ta su athokpa maira paibi apun balup ampal amasung nupi samas ani na puna sinduna athokpam kaichel da leiba athokpam maira paibi hol da pangthokre thoram aduda leimakin gi president MC Rita Ampal gi advisor sing leimapokpam leiren athokpam Sobita leima TMC ward number 7 gi councilor su oiribe Ampal gi advisor Yumnam Premabati nupi samaj gi advisor S Ibem Nungsi leima kada gi president Hijam Priyokumar Thobal ima gi vice president KH Memaleima Hairok apunba mera paibi luki president Gunamani amasung social activist Noni Bala Narengbamna athoiba mithung sing oina sarkyake ngasi thoram aduda wangang kiba wangang loi singna Manipur da matau karam na maira paibi haudoraki bage amade manglam chattagi ngasi phawbada maira paibi singna iramda masigi damak lawrak liba thodang sing adubu sandok da miyam da thamduna sing thaki mi man he pokpagi diary je Chitragupta na maintain tawe hai de dum isalle hai adumaina akhoi nupi sing se nupi ko yengsanabagi Sama senanabagi isa isu mayam ki senanabagi kai da kari soidaraga da ken senanabagi da makta Chitragupta gi thabak se akhoi na tawrabra ka haibise koi khanaba matam yam yawi adubu
하이리도 매암 생시 영나라 간다 아코기 통나지 아코이세 깔리 하려 간다 ям 하라우가 소리 하려 소 야더바 코남지 아무땅 마야바이비 나트라가 파이더비 매암지 플라 분전나라가 아코기 아손버시나 싱마 아코기 손저버시나 까리노 아코기 통나시나 까리노 하비세 미나 하이비무도 나답다 아코이 누피 매암 아무땅 분전나라가 칸나부스 마thau 따브라 하비다 이게 컨제이 Lising ani kun gataruk amadi kun gatareta phase ani thongna India lenga ke Ministry of Home Affairs and Registrar General of India na India pumbada yumkok thiba house listing village survey amadi missing thibagi thabak haugani hairiba se Kanglup ki irang leiriba illegal immigrants kayana khunda silakliba Manipur state asigi oinadi census asi paikat ba hoba yaroi haina gumbi dagi sanjoy anthemna haire ngasi wangu sabalda leiba mhaki yumda gumbi asigi tongan ba polling station kaya dagi lakpa nupi amadi nupa kayana sargyaduna hiram asigi matangda wakat mifam amacha thakiba khongjang amada sargyakhiba sanjoy anthemna wapamasi phongdokibani Ngasig wakan mifam adu da saruk yakiba singna first piece and NRC done census, first NRC next census, illegal infiltrators trust Manipur amadi do NRC sep Manipur haina thaba placard kaya susinake Sanjoy anthemna makatana Housing Manipur da Kanglup ani amaga unaba yadaba masa gi mayumda hanjinaba yanadriba matam Churachandpur More Kangpokpina chingba mafam singda taramba maitegi khul singi chingkhong chingyada taramba maitai khunja amata hanjinadre Karigumba census asina namduna chathakiba tarabade hairiba khul sing asi leitre haiduna manghan khragane mafam sing aduda maitai tarami haibasi census ki record data da leiraroi adugi sumathakta thoklibe irang asigi matungda Manipurda anoba khul kaya taslaklabaki haina cabinet subcommittee na masing thirakba matamda chingi district singda hana taramdaba Manipurgi gadget yaudaba khul kaya ama hauzik masing thingamdana recognized village kaya ama hengalakle Karigumba census asi chathakiba thoklabadi hairiba yelhomi nataba foreign illegal immigrant kaya sing asi soidana yansin kiduna illegal oina leiramba adu legal ohen khragani masigi sumathakta illegal infiltrators kaya ama lakh ta changsilakiba sing asisu Indian bona fide citizen amani haina soidana lawkhragani masina Manipurgi yelhomi singda achauba chaitheng ama soidana laklagani masina Manipurgi socio politics amadi socio economy da Achauba ahongba malaktuna tungi mirolda state asida achauba awaba mamayok naduna soidana leihorgani haiki makatana lengak asina paikhalak liba census ki mayokta leibadi nate masi Indian Constitution na piba mechanism amani adubu mitop miancha kaya Manipur da changsilaktuna khunda leita silakliba kaya asina yelhomi singda achauba chaitheng ama oirakliba asidagi makhoibu masak khangdoknanaba NRC chanahanduna illegal sing asi Manipur da ki tanthokraba matungda hairiba census asi pangthokpiyo haibani haiki 2001 da Nagaland da house listing amasung village survey tawruraba phawbada Naga organization kaya na boycott census boycott tawgibadagi census yaithoki adu 1991 da Assam da census tawwi aro hedan agitation tawrakpa matamda census yaithoki adu 1985 da re-census tawgi adu 1961 da ngasi ekon Arunachal Pradesh aina khangnariba sina 1961 da NEFA haidana Northeast Frontier Agency aina kawringai matamda census yaithoki matawachumna Manipur ngasi warlike situation lairi mitop khandokpa loidri mitop singi masak khangdaba kun kaya ama lingkhalai hariba mayam singasi mapung phana settle tawdri bawa mitop sing mai maramda halandri bawa Manipur da tangdu leitaba aduguma situation ama aduguma atmosphere ama laktri bawa da census tawba yaroi habese masi punamang Manipur gi mafam sinma thungna pangthoi harga census thinghausi Manipur kalhausi Purukayagi Luchingba Sing Yauna Normalization in Manipur Haiba Hiramda Academic Discourse Ama Pangthokre Federation of Civil Society Organization Pox na Sintuna Pangthoki Bangasigi Thorum Ase Manipur da Kundamina Riba Kanglup Puruk Kuding Makta Lakadaw Riba Anoba Chahi Asigidamak Ing Tapagi Pauzel Pibani Lamdamasida Hosik Oiriba Tangdulay Tadaba Asi Loishinaba Lambi Timinaba Oina Hotel Impal da Pangthokpa Kananainaba Thorum Aduda Pox ki Acting President BM Yaimas Sahana
academic discourse asi Manipurda sok lising ani kunga humdoidagi thokriba tangdu laita daba siloishinduna amuk hana hanagi phibam da lakna basinbani idea of Manipurda yumpham oiraga pangthokliba discourse asida akhanga hising amadi tongan ba kanglu phurup singi luchingba sing amadi miyam ga tanaraga discourse asi loislakpada warep lominatuna makha tana kari karamba thabak thorum sing paikhat pe yabagi haibadu lepkani Maruena Lanjelakliba IDP Sing Kunda Laita Naba Maikai Romda Kananena Basi Chathari Haiki Ministry of Home Affairs na Vital Kana Manipur leading law Loriba Akoy Amoko Kokomis Hawks na Simba Akoy Dili the Salaga Ministry of Home Affairs ka Wario Tai Shana ki bigi tangkak like Punchin na di highway di tangkak to gi situation dina Koy Mar Morkan the Punchin na bati adum pun na saminari high dai adubu magi Akoy loop Kiroiba Gano Sing Labanina Tonga ba agenda Sing Lana Banina Adugi Tokai ba Nakanda Tobo Organic Kali Adubo Hosi Akoy Pundi Havati Yaro Ministry of Home Affairs invite Rokanda Koy look home Saminakanda Koy Wari Tai Shanaki Aduna Koy Punchin na di Havati Yaru Aduga Simba Loidri Pau Duga Si Punchin na daba Yada Amas Oivani Aduga Punsu Punminari Hajatari Haukiba chahi amada taukiba thabak amade lakadaba chahi lising ani kunga taruke chahi amada taugadaba thabak thoram sing khana nainabage kunga mari suba KBK Bisnupur District Ulauge Scientific Advisory Committee meeting ngasi KBK Bisnupur District ki ulaudalaiba office ta pangthokhibaga loinana Extension Education Institute na sinduna Mahila Kisan Diwas lising ani kunga manga da sarugya kibe Arundhati Naurem dasu certificate khusnaki Thoramatuda KBK Bisnupur District Ulaugi Chairman Padmasri Thongnawjam Chauba Dr. Nongthombam Anando Senior Scientist Agronomy Indian Council of Agricultural Research for NIH Region Lamphel Pat Yauna Marueba Mio Singh Loinana KBK Singhi Akhang Ahe Yauna Progressive Farmer Kayana Sarukyaki Tharonga Mari Lainana Padmasri Thongnawjam Chaubana KBK Bisnupurna Haukiba Chahi Kayada Masak Naiba Amade Mapung Phana Singthaningai Oiba Thabak Kaya Pangthokre Lakadoriba Chahi Lisingani Kunga Taruki Oinasu Bharat ki Prime Minister na Pamjaba Ngagi Pothok Marang Kaina Puthoknaba Pandam Thamliba Sida KBK Bisnupur District ki Oinasu Fishery Amade Masiga Loinaba Singda Mapung Phana Taunaba Hotnasi Masida Department Amade Expert Singna Mateng Pangbiu Haiki Fishery and light subjects here by Kanima. Fishery is the Oji Kara, Nordic Council, the Queen Tadana, Lower Yamating Lotanaba. When the gay project Taraga, Nordic Council, the gateway, Lomana Sisu, the Queen Dai, I don't know, Kari, where Canada, what a Mahattan Kani. Haiba program sing say masi mathan lokona si lengve ba me apna sojo review suggestion review HCD patre aru CD performance to tawu ke si war hore haiba thopio aduga hojo jinki kumsi chahiye ki 2026 tawda ko CC to si haiba review haiba KBK Bisnupur District Ulaugi Head Senior Scientist Dr. Brajamani Maitaina Haukiba Chahi Kayada KBK Bisnupur District na District Asida Lairiba Lomi Farmer Kayada Scientific Oina Marumarang Thaba Akoibagi Phibam Suandaba Amadi Farmer Kayagi Senthok Lambi Phanaba Hotnaduna Lakri Makatanasu Mari Lainaba Department Amade ICAR Kau Yauna KBK Kayagi Expert Singatana Duna Hena Chokhanaba Honagani Haiki Lakadoriba Sahi 2026 ki January dagina December phau gi manungda kari karamba action plan akoi karamba pibam dari hiram dari research tauba demonstration tauba amasung tonga training program pai khat pun singba akoi yaugani loina na akoi 2025 January dagina December phau gi manungda karamba activity singa koi mayam takuriba suggestion singdu koi mapung phana akoi Unadana, Akoi Kanan and Adana, Research Pangtokiba, Training Pangtokiba, Demonstration Pangtokiba, Mayamdo Tamjabani, Aduna Masigi, Sigma program, Akoi
कृषि विज्ञान केंद्र की चेयरमैन सोइबा अदुमसेरी ये साव सिंगन में तांगल लोगना पांथोकिबा अदुगुम प्रोग्राम ने नुपी ओइबिसिंगी थौना लिंगजेल अमदी अपुनबना मणिपुर बु कनानसु लाक्चब ngamloi ahum suba nupi lalna manipur tangdu leitaba ing tapallamdam ama ohenba ngamgani haina MLA Govindas Konthojamna MSRLM na promote tauba village level federation मापनगी सेल्फ हेल्प ग्रुप चामगा यांखै माथोगी मेंबर लिस्टिंग अमगा चानिपान हेनबगे परफॉर्मेंस रिव्यू कम इंटरेक्शन प्रोग्राम दा हाइख्रे बिष्णुपुर एससी की मनुंगदा लेबा खा पोसंगबा ममांग कम्युनिटी हॉलदा बिष्णुपुर एससी मनुंगदा लेरिबा विलेज लेवल फेडरेशन मापन सिंधुना पांगथोकी बथोरम अदुदा एमएलए थोंगाम शांति यावना मरी लेनबा मियोय क्याना सरग्याखि MLA Govindas Konthojamna makha taraduna khunai ama chawkhatpa haibasi aigi imungdagi hauduna laikai khungang amade district yauna Manipur pumba chawkhatpa ngamgani haukiba chahi kayadagi Manipur da nupi oibi singna lauduna lakliba thaudang aikhoina kaufam thokte ngasi maksu laikai khungang singda self help group amade BLF singna lauriba thaudang sing asigi yengduna lakadaba chahi lising ani kunga taruktage livelihood tamityang changduna makhal kayagi scheme amade sub scheme sing hapchinduna khunai asiba awangba thakta pukhatnaba honariba nupi oibi singni haiki ꯑꯩꯒꯤ ꯏꯃꯨꯡꯁꯤ ꯐꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯌꯨꯝꯂꯣꯟꯅꯕ ꯐꯗꯣꯏꯅꯤ ꯑꯩꯒꯤ ꯈꯨꯡꯒꯪꯁꯤ ꯐꯕ ꯃꯇꯝꯗ ꯑꯩꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤ ꯐꯗꯣꯏꯅꯤ ꯑꯩꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤ ꯐꯕ ꯃꯇꯝꯗ ꯑꯩꯒꯤ ꯃꯅꯤꯄꯨꯔꯁꯤ ꯐꯗꯣꯏꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯤꯉꯣꯜꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯦ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯤꯡꯁꯥ ꯂꯩꯇꯕ ꯑꯃꯒ ꯆꯥꯟꯅ ꯆꯤꯟꯅꯅ ꯅꯨꯡꯁꯤꯅ ꯂꯩꯕ ꯆꯥꯎꯈꯠꯄꯔꯣꯝꯗ ꯍꯤꯗꯥꯟꯅꯕ ꯑꯗꯨꯒꯨꯝꯕ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯅꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯈꯨꯠ ꯇꯤꯡꯊꯣꯛꯃꯤꯟꯅꯁꯤ ꯍꯥꯏꯕ ꯁꯤꯁꯤ ꯃꯅꯤꯄꯨꯔꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯔꯨꯕ ꯇꯥꯡꯀꯛ ꯑꯃ ꯑꯩꯈꯣꯏꯗ ꯂꯥꯛꯑꯦꯕ ꯑꯗꯨꯅ ममा ओइबी मयाम से असिग अचोक दायित्व अम लेरेबा हुजिक्सी निशा से अनक फंगना नारो से जारे मसी अखोई सेक्सी लौसे नत्रदे अखोई धारा बुटकोदोरे कोइसे लमजिंग मैरा BLF थिनुंगई अमदी लमजिंग मैरा BKF खापोसंगबमना बेस्ट BLF की मना ओइना लुपा लिसिंग निफु अनि शुबा बेस्ट BLF मनाना येनिंग BLF तौपोकपी अमसुंग लुचिंगबी BLF क्वासिफाइना जॉइन तादुना मना ओइना लुपा लिसिंग कुनगा पिखी बेस्ट सेल्फ हेल्प ग्रुप मंगा की मनाना इरेमा सेल्फ हेल्प ग्रुप नाचौ सोरारेल सेल्फ हेल्प ग्रुप उपोकपे हेंथोइबी सेल्फ हेल्प ग्रुप थिनुंगई पांथोइबी इमा सेल्फ हेल्प ग्रुप क्वासिफाई अमदे ओइनाम लेकाई सेल्फ हेल्प ग्रुप निंगथौखोंग खा खुनौदा लुपा लिसिंग 15 की मनासु खुशिनखि अंगांग उनाबदा मिशिमिना थोपगी मतंगदा DC बिष्णुपुर पूजा एलांगबमना चेयर लौदुना सेक्रेटरिएट कॉन्फ्रेंस बिष्णुपुर गे कॉन्फ्रेंस हॉल द मिफम पांगथोखरे मिफम अदुदा डिस्ट्रिक्ट हेल्थ सोसाइटी डिस्ट्रिक्ट फैमिली वेलफेयर ब्यूरो अमदे मरी लेनबा डिपार्टमेंट के ऑफिशियल सिंगना सरक्याखे अंगांग उनाबा अमसुंग उनरबा मतुंगदा ममा अमदे मचा सिंगबु निंगथिना सेनबगा लोइनाना मिशिमिना थोक्तनबा यामना चेक्सिनबा चंगी हाइना DC बिष्णुपुरना फोंदोखिबगा लोइनाना प्रेनेटल डायग्नोस्टिक टेक्निक की मतंगदसु मिफम पांगथोखि मिफम अदुदा डिस्ट्रिक्ट फैमिली वेलफेयर ऑफिसर डॉक्टर L कुबेरना मिरोनबा मतमदा अंगांग नुपा नुपी खंगदोकपा हौजिकी मतमदा लोने यादे चैराक फंगनिंगाई ओइ मसिदगिसु मेडिकल प्रैक्टिशनर सिंगना चेक्सिनगदबनी हाइकी स्काई हॉस्पिटल ना अहुमलक सुबह ओइना था अमा चुपना चथगदबा फ्री डायलिसिस कैंप मथंग चही जनवरी अमदगी हौरगनी हाइना स्काई हॉस्पिटल के चेयरमैन L श्याम किशोर ना पाउमी सिंग उनबदा हाइख्रे महाकना मखा ताना किडनी फेल ओइरबा मियोय सिंगी दमक्तदे डायलिसिस तौबा हाइबसी तंगाई फदे डायलिसिस तौरिंगै मनुंगदा कार्डियक अरेस्ट अमदे हार्ट फेल ओइरकपा याबा कया अमा यावदबा नते स्काई हॉस्पिटल असी हार्ट की अखन्नब हॉस्पिटल अमा ओइबना हाइरिबा डायलिसिस तौरिंगै मनुंगदा थोरकपा हार्ट का मरी लेनबा खुदोंग थिनिंगाई ओइबदो ngaktoknanaba sem saduna lei लमदम असिगी किडनी लैनागा सागोनदुना हिंगलिबा सेलगी अवाबा लैबा इमुंगी पेशेंट सिंगदना हेना खुदोंग चाबा पीगदबा कैंप असिगिदमक ngasiदगी रजिस्टर तौबा यारगनी हाइकी मरोइना खोइना एम तौजरीदी पेन पामजरीदी लैता लाइरा डायलिसिस की सेशन नंगौदबा नत्रगा डायलिसिस की हम थुना दरकार लापा लैरगदी नेक्स्ट ईयर की 2026 की जनवरी देगी होरगा फेब्रुवारी लोइबसिम तौनी दुगा पब्लिक की डिमांड की हेंगलगदी
we may continue longer on free basis. From time to time, free dialysis camp hagi oina bijariba seida mayamna saruk yabi ningagadi mayamna sigi benefits lobi ningagadi registration masidagi dum horani. Jahi kudingi leptana laigi oiba thoram ama oina ningsingba thoktraba matamdagi chanarakpa event daw ayang leima ahal amade ayang leima atombi anige walong kabok poktuna moirang yumthong kuding kabok yenbagi thoram lagliba waxing taraga tarukni panba amade taraga taretni panba numita pangthok kadoriba asiga mari leinana ibudaw thangjing moirang Koirel Laina Tabum Amachupna Haibadi Maitegi Tajata Waxingi Tanindagi Pairengi Tanin Pauba Eventau Ayangle Mahal Amadi Atombi Anigi Ngakta Harau Matoi Tambagi Thoram Pangtok Kadabamaramna Ngasi Ibudau Tangjing Koirel Laibu Eventau Ayangle Ma Anigi Sangaida Kongdoi Hunbagi Thoram Pangtokre Ibudawu ayang leima ima anigi sangai tamna thangjing seba mandal phamnaiba phamnaibi cherap loisang amadi amaibi loinana pena sakpa sing amadi dhol benga loinana ibudawu thinbagi thoram pangthoki ngasidagi horaga lam loidam thabum ama chupna ibudaw thangjingi laisang thonglon gani hairi Lalon basingi matakta KCP PWGMC unification na akan bamityang changlagani hairi lona thingkrabalup asigi piaro jingkhai nganbagi cherol amada hauzik manipurda heroine ase nongmada changdaba yadaba polam singdagi hena hongna phanglakpaga loinana drug addiction gi chang nongma kangdana hengalagre masina leidiba phurup singi pokpagi chang hantarakle masina demographic emergency amatho ale masina aikoi gi yelhomi phurup ase minority gi thakta lakpagi oithokpa yana leirabane phiba masidagi kannanaba loop asina manipur gi ngamkhai dabu Miam Gidamak akan bamityang changlagani apikpa drug sizinaba singi khakta natana achauba trafficker singi mayokta lupna akan bathabak lokhatlagani kunai ama muthatnaba honabada achauba thaudang loriba drug trafficker amade dealer drug kamari lainaba network singi mathakta akan bamityang changlagani Jerol asna smuggler ni haiba mioi tarek ki ming palakpaga loinana lupta pung humbuda ni thoi phawbada pau phawrkadabani hairi Impal East District ki manung chanba lamlai Ashina konba takhel khungangi yangthong leikaida KCP MC Progressive ke tokpok amasung moirang maitai anibu party ki lanmi ni khanglaba phawada khut tharakhiba police commando makutta awaphamda tahanbada chenariba saikhom khogenbu akanba cherak piragani haina KCP MC Progressive ke Information and Publicity Secretary Mahai Khomba Maitaina Thadorpa Cherol Amana Hairi Cherol Asnamaka Taraduna Kamaret Anibu Khut Tharakiba Amade Police Commando the Shinakiba Thodok Adu Hakchina Lawi Hairi Haukiba Megitang Homdagi Tokiba Kaluki Irangda Saikhom Khogena Yauriba KCP Surrender Group Aduna Police Taki Arakpa Khulai Khara Paishlaga Yeknaba Thingnabaki Mingda Micham Miamda Ot Neighbaki Wakat Kaya KCP MC Progressive the Lay Hairi Lan ginamada kutta kulai paishlaga sel thobada nupi angang migi imung manung thugairamba sing mapuroi be yaudana sagai gi nupi amabu ngammi haibaki matagum pharaga puduna thamjin haibasi kunai asigi yeknabani hairoidabaki maram leite hairi miyamna asigumba yawol lalhogi maikhum uppasing asi nakoi nana natraga haktheng sogatloidabani Takhel Yangthongge Ima Ibel Kharana Party ki lanmi ani gidamak thauna phana lepkibagi damak KCP MC Progressive na tawbimal khangbo utli haina Jerol asna makha tarakli hoji pawgi marathana tembe amatang lominasi Lakadurba kumsi sehigi imoini imagi irat pujada angubanga maitei shereng katpi ho phangpham S Tombe and Sons Pengba Farm Hyangthang akakdaba masingni ngasimak order tobi ho lakadurba kumsi sehigi imoini imagi irat pujada angubanga maitei shereng katpi ho phangpham S Tombe and Sons Pengba Farm Hyangthang akakdaba masingni ngasimak order tobi ho Matamgi nungsit nungsa amadi ayinga sana maram moiraga lok tungba amadi kubana singba tatana thohali pumna maksibu kudak ta phanba ngamlaba kapidon kap siraf
100% herbal product ni lok khubada natana nak mahi chelaba amadi khangnau maring chatlaga lok kangkhu khuraba Cafidon cup syrup thakpiu Cafidon cup syrup Dada Yeme makigano Alda betamo Sige yumse next time tina checksin na laksilaga thamkrabani ne Dada nang se Juhar habaga amta kidarbo Asumna mayamna machalbu ngapshan dugum masigi yumasibu asoyangan kokadabagi next time tina ngapseli next TMT Johar habati ngakokana basemani Zarmal technology sina bana concrete ka tokna tina ba matamda kapamul amuk hena angle adli #TMT strength is in the quick Honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Braki matung na mukana taram nokchari makataba pauda Concord Art Theatre gi founder vice president oirambe laikhidrabi akoijam tamubi gi kumon thorumbu ningsingba oina ngasi konjeng laikai club kaithel dalaiba akoijam Kumar Singh gi yumda Festival of Narrative Arts ki thoram pangthokre Concord Art Theatre gi president akoijam Ibotombe Eastern Zonal Cultural Center Kolkata gi Board of Governors ki member Buddha Chingtham amadi social worker Sorai Sam Gobind Namarweba Mir Singh oina sarkyake Taurongi sarukama oina laikhidrabaki maphamda ikai khumnaba utpa oina minute ani tumina leptuna awaba phongke Taurongi manungchana ahal oiraba artist sing amadi konjeng laikai club kaithelgi ahal kharada akhannaba lengyan phi khudol tamtuna pungning thawgatke Tauronga mari lainana Buddha Chingthamna narrative art haibasi khunaiga thadoknaba yadraba powerful art form amane art form asina matam amata yumthong khuding lina duna miyambu educate tawrame adubu ngasidi sizillaklaba art form oire khajiktang oirabasu kannaba haiduna festival oina pangthokpagidamak Concord Art ke khongthangbu thagatpa phongdokhe art amasung artist haibasi khunaibu aranbadagi chumthoknaba thabak tawribani haiki haibuna symbol-se loina thamda yawo ko amane ikhoigi narrative art form ase aduna sum sidarakpa mangsilakpa dying art form oikpa vanishing tawsilakpa ase yamna ning kaino kibam amaneba Jiribam Impal Railway Line athubada loishinbiu amadi passenger train service hobiu haibagi matangda wakan mifam phamkre Jiribam gi Babuparada leiba Jiribam Railway Station da World Meeting Council Jiribam District Committee na sinduna phamkiba wakan mifam aduda athubada Jiribam Impal Railway Line loishilu lepkraba passenger train service amukha na hodokpiu Jiribam Railway Station bu jati gi thakta upgrade tawbiu amade Jiribam dagi Guwahati phawbagi anoba line hobiu haina thaba placard kaya siznaki wakan mifamga mari leinana World Meeting Council Jiribam District Committee Vice President Konjengbam Ratanna Governor Hanagi Chief Minister Manipur gi MP loinana Railway Minister phawbada kayara khana memorandum pishin khraba phawbada passenger chain ba udabasi amukhana chelhanbiu khongsangdagi Agartala chelamba passenger train amukhana mathau tawhanbiu Jiribam dagi Silchar gi numit khudingi chelamba train mathau tawhanbiu Hanagi Railway Minister oiramba Piyush Goyal na Jiribam Railway Station bu jati gi thakta pukhatkani hairamba adusu mami amata ukhidre athubada Mapung Pahanbiu amade Jiribam Impal Railway Line athubada loishinbiu haina government ke pukning chingsilakli wakan mifam aduda mairoi kaya susaruk yaki Sahitya Academy New Delhi na Cultural Forum Manipur ga khushamnaduna GM Women's College ke holda hizam gunoge life and works haibasiga mari leinana World Centenary ki thoram pangthokre ngasi ki thoram aduda Sahitya Academy Kolkata ge Assistant Editor Khetra Bashi Nayak Manipur Language Advisory Board ki convener Professor Rajen Toijamba amade Professor H. Ekendra Sharma na chingbana thoramapu sing oina sarukyake ngasigi birth centenary ki thoram aduga mari leinana pangthokiba seminar aduda resource person nipana sarukyabaga loinana Professor Huirem Bihari amasung Professor H. Lanchen ba anina moderator oina sarukyake
Revive, Relive, Reconnect haiba thimda tha sigi kunga tarukta Privly Northeast Edu Plus Skill amade Tishi Enterprises ka khushamnana sinduna Marging Polo Complex ta chatharkiba Winter Camp Lotion Kre. Tharamatu da Best Discipline Volunteer Best House na chingba award 3 and Toki. Tharamatu da DIPR gi Director Ngangom Utam Holistic Edu Plus Skill gi Director Su Oiriba Career Coaching and Mentor Kumukjam Rosen amade Camp Director B Chitramayana Maruiba Mirsing Oina Sarukyaki. Director Utamna chahi taraga nipan gi makhada leiriba angang sing anauba experiment tawningba matamni matamasida makoina makoi gi pungning wakal phathaduna oja sing amade makoi gi ahlaman sing gi pauktak illaba matamda makoi gi punsi mai pakpa punsi ama soidana oiba ngamgani haiki Maina hanna honaraba vision nama leiraba soidana mai pakani ngasi dagi di tauge haina khallaga thabakta onthokpa ngamba mi amamam kohanbiraga noise tumgi achangba yumbrel amamam koiraga Manipur ima se amukang yamna chaukat ko leiba kama noigi matamda vision 2047 aduda Manipur se kari thapga after 20 years adu khallaga changzalaga india ko mi oiro mai pa bunangi tamakta khanbada chaukhokjaba adugumba mama mapa du elo Amaromda Thoramadu Saruyakiba Career Coach Roshanna Hariba Cam Asida Thangta Jagoi Se Made Drone Paibana Chingba Takpiba Kaknatana Cam Asida Saruyariba Angang Singda Indiana Lisingani Nipuga Tareta Chaukatpa Lamdam Ama Oinapa Pandam Tamliba Sida Kari Karamba Sector da Makoina Skill Tanchilabadi Chaukatpa Laybak Oiraba Matamda Makoida Mataukaram na Kudong Chabalo Hogani Haibasu Takpiki Haiki Sina pigi sina different exposure mayam se pibane ba so that angang sina kai kai le je khangjana ba ade ani subadana magi qualities identify to bagi agi masam su oi ba haidare do understand do ba adu mathukta the locations sina mo okay food hills su ire ilo masingi mahon su ire hills su ire adigi lambu lamang su ire locations se kogi ahum sina pa locations se select to ba haidare do ain tawraga akoina manipuri ama oina manipuri da leiba mayam mitei masa oi ro to masa oi ro akoi sigala ilo sing se develop ma country or pa matam da develop level da sakina mungta sinja ba program Manipurda Mehum Lisingani Kungo Humdoidaki Thoragliba Irangasina Maram Oiduna Mioikaya Housing Relief Camp Awaba Khanduna Lady Masidanatana National Highway Singda Mahosakumna Ayat Apan Yaudana Chatpayadana Lady Basida Housing Pauba Masigi Chapchaba Waravisin Purapangam Lady Ba Asiga Mari Lenana Salin Digital Nasinduna New Delhi India Geta Salin Digital Chairman Panjobam Lanajitna Long Live India IDP Sing Masagi Mayumda Atubada Hanjil Hello National Highway Singda Mahosagumna Atingba Yaudana Chatpaya Hello Long Live Manipur Haibana Chingba Warol Yauba Paiduna Wakat Kongjang Changsin Kre Wakat Kongjang Mari Lainana Mahakna Haikibada Manipur da Thokliba communal conflict asi housing power waroisin ama purakana leiribasi Atubada Loisin Duna Mahosagumna Tangdu Laitana Nungshi Chanana Laihanaba Central Government Sinbiu IDP Singna Tingnariba Awaba Kudong Chadaba Kaya Sing asi Kangbi Ubiduna Atubada Waroisin Purakna Bahonabiu Haiki IDP Singh Siki Awab Ubidana, India government of the state government, Atumatam the Masi Warusinuma Puraga, Makobu Yana, Tangu Laitana, Mahokshaguna, Yana Nuksi Chanana, Lebe Yana with Atumatam, Simbu Haidana, Nessen capital or the Baskum New Delhi, Kunjanga, Yana Chamna, I call essay, Indian citizen Amona, for the fundamental right of the demand of Universal Friendship Organization UFO East Manipur Battalion Headquarter Number 5 Thaubal Charangpat ki manung chana leiba Maitei Huel Langlon Sintam Sanglen Sajal Academy UFO Khangabok Makha branch ki taraga mapan suba Raising Day Thoram ngasi pangthokre Thaubal District ki Khangabok Talaiba Organization asigi masa Sanglen ge Raising Day ki thoram aduda Khangabok ki social worker ke H Ras Mohana ibudau pakhang bayekpa malem gi phiral chingkhat khibaga loinana UFO gi members singna malem gi phiral gi maphamda shilut piduna ikai khumnaba sutke thoram asida National Award Dr Kaisham Bhaiga Chandrana thoram mapu amadi Bar Council of Manipur gi member advocate Dr KH Iboyaiman akhanaba mithung oina saruk yakibaga loinana Atai Marueba Mioikasu Sarugyaki. Organization Asigi Secretary General Yumlembam Mairaba Angom, Publicity Secretary Wanglen Tongbram, Thangtagi Chief Instructor
instructor Laisram Modhuchandra Thangtagi instructor Takhelambam Mohen Yauna battalion commander Singh Amadi Manipur gi tongan mambafam dagi lakpa UFO gi member kayana sarukyaki Nipugamari Suba Junior National Kho-Kho Championship Lisingani Kungamanga Kungatarukta Sarukyaru Nabagidamak Manipur Amateur Kho-Kho Association gi Sanaroi Singh ngasi Impal Thadokre. Jahi sigi December kuntraga mathoidagi hauduna Lisingani Kungataruk January Mari Phauba Bangalore gi Gunjurda Pangthokadoriba Championship asida state asigi oina nupa amadi nupi Sanaroi kuntrana sarukyagadaure. Ngasi Manipur Thadokraba Manipur Junior National Kho-Kho Contingent Bo Makage General Secretary Moirangthem Madhusudona flag off Taukipaga Loinana Championship Asigidamak Numit Kayani Residential Camp Pangthoklaba Matung Team Official Taret Yauna Players Singna Ngasi Khongsan Kriba Khongchat Asina Mai Palaktuna Khelo India gi qualify Oinabagi Pantam Thamle Amade State Asigi Oinasu Kho-Kho Hairiba Masana Asi Hena Phagatnaba Honari Haiki Handak chakadoriba journey sideda karigumbai koina mamangi edition singdagi handak sina kajitang hena performance fajarakani haibagi thajabadu lai karigumba laibok patana koi 8 position manung changragadi khelo india qualify oidoini masi gi target sida koi chalaga team si mai pangna honage haiwa pamchi mya pamda manipur amsir Kho-Kho association mai kerigi myamda pawdam si thamjeri Roichilak padamarwe bapau amukana pisari Lisingani Kungataruk February Tarahundogi Mamang the Langak Semok Drabadi Jammu and Kashmir da Chahitaru Piar Thamkibago Manipur da Su Oiragloi Haining Late Haina MLA Ibom Jan High Craig Tripura the Manipuri Single Autonomous Development Council PU Manipuri Lon the Mahi Tamanbakaloinana Reservation Piga the Vani Haina demand to Craig Rajniti Namara Moraga Koi Masel Nushina the Bagitabaki Taugumsi Haina MLK H Loken High Craig. Amade Mera Pai Behodoki Bagini Pugamangar Subanumitoram Pangto Craig. Hosiki in the day, I asked to be in a pizza about Matang Salvajare, meaning Tabi Basimbom Kana.